अहानबद मरुब तेंतक पाव खरा थजने ओरिब पाव मना चुचामपुर की मफम अबद नन मणिपुरी कॉस्मेटिक दुकान फंबा मना कुकी नुपी सही 10 मुक्त ngairibi ama molest tawrubagi saktam amani hairi अमरोमदना कुकी वुमेन्स ऑर्गेनाइजेशन फॉर ह्यूमन राइट हाइजबा अमना कंडेमनेशन तौरक्ली हाइरिबसिना जकीर हाइरिबा मियोइसिना सही सुपनदगी तरा खत ngairibi nupi ama molest तौरंबगी मतंगदा कंडेम तौरकपनि अमरोमदना चुचामपुर कुकी अमदि जौमी ग यानदब नोमगी हेनगलगली लोइना ngarang numidanग सु अकन ममोंगदा खुथोनखरे हाइरिबा मतुंगदा ngasisu sauna ungkhanabagi phibam ama social media singda video footage kya thaduragi loinana police force amsu central force na khamdunabagi akan mamong no honabagi saktam su uba phangli manipur top channel gi maikai digi maruebi i pausing mayamna thamjagi hanbada marueba paw moina tripura gi saknaireba ayiba singda khomlang laman yengan khrek manipur lakhiba tripura gi saknaireba ayiba singda manipur feature film khomlang laman yengan khrek ngarang kaisampat junction da leibi ima market hall da cinema yenghanbaga mari leina pangtokiba thoram maduda manipur gi tuan civil society singi lusingba kya saryakhi tripura dagi manipur lakliba iba singda khomlang laman yenghanbagi maru oiba maramdi ireisa singna manipur gi wangma soijaina na takraba mitei miyambu tasin khomjanabagi maru oiba paujal ama film asina pibani tripura dagi lakhiba saknairaba iba singi marakta thoidokna thoidong singthaningai oiba aibasingdi manipuri sahitya parishad tripura gi president langolja biramangol amadi tripura gi mitai miyam gi marakta awangba thakta thijiloi ama oina thoidongna sakhangnariba wangkhem biramangol sai humpu subna tripura da leptana phonglakliba marupauksi gi joint editor RK tarunjit amasum saknairabi social and cultural activist khetri mayum madabi na singba miyoi kyana sarugyaki khomlang laman yengba loiraba tungda wangkem biramangol na haikibada film asi malem gi miyam da manipur gi masak takpa yaraba film amohiri film asi da yauriba maraibak maramdam nungsibagi hulasi mipung khudimak da leiba tarabadi manipur na hojik wariba asi waningai karisu leiti film asi bu wall explanation ahan boina puthok film amani film asi gi producers sanalembi na oiraga story na sana lukhoini film asida marueba saktam langliba singdi maya sauduri abenau ithoi ratan mukhai amar deni okenamati idauna singmani film asigi director oiriba si mairana phungtokhibada film asi namna bohona bada mandalegi marueba mafam kyada shooting tawroba simangasidi puwari oirakli film sigi sarukha da lusinglen irabo na punsi ki aroiba yehep tan kiba ango singsang uba phangli sima kaidongai amukhana mafam sida satpa phangadoribano khanbada pukning hungsiba phawi film asina mitei singbu amatoina punsiminaduna nat amasum laining kanminana wa apunma manglanama mangwinana bagi damuk malem gi mitei taba mafam khudimakta koina satuna satlubagi panamsu thamlekhi makasa tharak poina topa paw manipur state cooperative bank gi election November 19 re pangthokpa yaroi s nilkamal Cooperative Society ki rule and regulation thugaidun election ki notice thokiba madi members singi voting right matpa Manipur State Cooperative Bank ki election lakliba November 19 da pangtholagani haina tawriba si pangthokpa yaroi amughana reschedule tawduna miyamna phangpham dokwa right adu pu haina all Manipur GP levels and LAMS PSCS Development Association ki working president S Nilakamal na mari lena basingi pungning singsilakli ngasi Manipur Press Club ta thangjing hol na pangthokiba pawgi mifam amada wafam singa siknila kamal na phongdoladuna hai society asida paw amata pidana KCC gi lolasi NPA taduna defaulter oire maram singa sin election yawba yaroi haina irreducible list ta yakholaktaba simak lebthibani sai amada anirak general body meeting tawbo yauna kushi rasi tawduna society asi ek violate tawba madi members singi voting right matlaga election pangthokna ba tawriba si yaba ngamloi loinana lol gi mathau taba midana senpam pikna pik thadaba duga khangna chana ba miyoi singdana senpam chaun thadaba gi thabak torakpa sina karamna society asi karamna sakhotpa ngamga tawriba no bank asigi board of management na pausir khakta election tawgani hairaga mi lainaba district singi DCO ARCS sing the notice speed and election pangthokna bohona ba RBI ki guideline
इंद्रे हाइना पेनाल्टी पीब यावना बैंक असगी कंगलोन खम थेंगना अमोटपना थल्लिबसी कनागी मांगजबनाखि माना मखातना फोंदोखिबदा बैंक असगी मैनेजमेंट बोर्ड ओइना थौपुरिबसिंग अमदि बैंक असगी मक्ता थोंग ऑफिशियल खरगा लाक्तुनरगा बैंक असगी मुथनबो होटनरी हाइबदा हाइमा मथोक्लै असुमना नियम कुइना सथरबिसिंगी मथक्ता मरि लेनब अथॉरिटी सिंग यिंगसिनबियु सोसाइटी असगी सबसाबा वोटिंग राइट फंगहलु अमदि इलेक्शन असि रिशेड्यूल तोहनबियु हाइना सुमांगना मखाताना मरि लेनबसिंगी मफमदा अपील तौखि मखासा थरकपो ओइना कंगलापावगी एडिटोरियल मैम थमजगे मियामना लमयान इराबोट कुंबा लुसिंगबा पामनरकपा मणिपुर मियाम की अपुनबगी पंगल सगत मथौ ताई है मियाम की खलाउ लेप्तना लाकली अदुबु मियाम मरु होइना येलो मिसिंगी मफमदा अपुनबगी पंगल सगत पंगमदना लैदिबसि लेबक्तिबनि अपुनबगी पंगल सगतनबनि हाइदुना सेम्ब लुप सीएसओ सिंग मथंग मथंग थुरकलबसु लमदमसिदा लैदिब सिविल सोसाइटी ऑर्गेनाइजेशन सिंग अमत ओइना पुनसिनबगी सेन चोंगलिबसिंगसु मखोय मसेलगी मरक्ता वाखलोन मानदबमदि अमन अमगा थाजनरक्तबदगी मसे तानबगी वाथोक लेरक्तुना लुप मसिंग हेना हेंगलक्नबगी मरम ओइदब नत्ते लोयना मियाम की थबक तौनबा हानदगी लेरक्लिबा सीएसओ सिंग नौना थोलखिबा सीएसओ सिंग लुसिंगबसिंगी मरक्ता मखोयना अरिबमदि लुपलोई मसिंग यामनि अनौब लुपकी लुपलोइसिंगसु मसिंग यामदबा मियामना मसक बुखंगदबा लुपसिंग मतौ क्रमना पुनगदौरिबनो हाइबा असाव अरम तानबगी मैकैदा लेनबदगी लुपसिंगी मरक्ता अंडरस्टैंडिंग अमदि कॉर्पोरेशन लेतबना मागी अनिंगबा अमदि अपामगी मैकैदा खोंग थांगदुनु चटपु उप फंगी लोइनना लुप मसिगलगी मरक्ता उसितनदबा अमदि अंगम तानबगी महुत्ता नाकोइनना हुन्ना ngangnabagi thabaksin sathabagi mawongsu udaba natti CSO singi marakta understanding amasum corporation lainadaba madi amaga gi marakta manadabu wakhalo laibigi thawong asi lengaglon gi thawai pangnaba lairiba political party gi marakta su laitaba natti masina maram oiraga forup asigi miyam gi marakta su magi thajaba madi pamjaba lup amadi political party sing sawanaba laibana miyam gi marakta su wakhalon manadaba lairakhibani adubo lamdam asigi miyam bu amat oiba wakhalon da lamjingduna puba ngamba asingbu lusingba sing song thorak matamda apunbagi pangal lairakani haibagi thajaba kholau lairi masidagi khangmangam libedi ngasigi politician sing amadi civil society lup singi lusingba sing asi asing politician amadi lup singi lusingba sing asi asingba lusingba gi matik mayai siendabagi ra haibagi wohang lairakli miyam na hai matam amada miyam lawmi simmi suri nom libi laira anangi marup oikiba lamyan bi hizam irabot kumbu lusingba ma mataktai lamyan bi hizam irabot kumbu lusingba ma tholaglabadi miyam bo asumba lambi da lamjingduna apunbagi pangal sagatpa ngamgani haibasini miyamna lauriba khalliba madi asumba pangal sagatuna manipur gi apunba saktamda kanaguma furup kanglu amatana singnaba ngamloi ngasi mak illegal migrant sin ko ki jau narco terrorist singna mitai miyamna singnaba ngamlibasi ngamlamloi haibagi thajaba thamnari miyam gi thajaba thamlibasi gi matang lairaklibo hangdi hauzik laidiba political party ki amadi CSO singilu singba singi maraktagi lamyan bi hizam irabo na khankiba awang thaki wakhalon marai pak amadi miyambu nungsikhiba amadi maki phidam nafam oiba pandam gi liklamaduda chatpangamba lamdam asigi miyam marakta amata leitrabra haibsini miyam gi lusing pore lamyan bi hizam irabo na leikhidabagi ningsing thauram ni sahi khudingi lamdam asigi miyamna thabum amasumna pangthoktuna lusingba sigi matik mayai sing saithaba amadi lusingba sina pamjaramba lambi da aikhoi khudung induna apunba manipur gi saktam ngakna bo khonagani haibigi khulau lautuna lakli adubo ngasi fawbo manipur gi miyam gi marakta lamyan ba sigi matik mayai senba lusingba tholakpu uba phangdri basi kari maram gi no haibsini masi miyam maru oina miyam gi lusingmani haina sen chongli bisinge mapamda thamoi singna maraibak maramda mamadi miyam bu nungsibigi ihul sendaba sasinaba lusingba ngakta ngaibadagi ra haiba langtakna bo hang leirakli basi leukthibani lamdam asigi miyam mikha pondana amadi apunbagi saktam ngakna tangdu laitana hingba pamlibasigi panam phanganba ngamgadaba lusingba sing karamba matamda tholakadagi haibadu miyamna kyam kuina ngaikhigadoribagi haibsini manipur gi apunba saktam ngakpara sing amasum tamda laidiba yelhomi miyam amadi lup singi lusingba singi thawdang sauna lei haiba kangla paw editorial mem special content moina mem da thamjari atopa mapalam gi ba paw khra namu russia gi crew yawba cargo plane ama sudan da kapthakre Dafada Russia gi crew yauna cargo plane ama kapthakre haibigi report ki matana sudan da leidiba Russia gi embassy na investigation sa thaba hokre haina pawi source amana phongdokli
Sudan gi Darfur hariba mafam asi army amadi paramilitary rapid support force RSF ki marakta akan mamon kuthoknariba mafam amani Russia na saba Ilyushin IL 76 haina khangnaba cargo plane adu army na khudumjaliba Il Pasar haina khangnaba city da kusukulai amadi medicine gi tengwang purok sakhibane hari Ningthokaba numita RSF na phongdokiba wafam da makoina Russia na saba cargo plane ama Egypt ki military na pairakpadigi kapthakre hari plane adu civilian singda bombing sathai haina sumaral siri RSF na di plane adu Antonov ni haina identify tokre Egypt ki makai digi makoina Russia ki cargo plane adu pai haina maral sirakibadu yaningda butkre Sudan ki army da military ki support tawi haiba wafam adu Egypt na yakitre hari English ngani ga kungo humdoi gi April thadi gi hauruga Sudan da army amadi RSF ki marakta kothokna bigi thagok sathaduna lakhi UN gi makai de gi Sudan gi mapam asi malem gi oina khwai gi humanitarian gi crisis mayuk nari ba mapam ni haidi haukiba sahi de gi lana hukraba matung tarakpada miyoi lak amaga lising yang khairom henbadi sikre UN estimate tawuda Sudan da thokliba conflict asina maram oiraga miyoi million tararom henbadi lanjenakre Hauzik plane adu kai kibigi matana sabsaba hodul di khamngamdri Khartoum da leiba Russian embassy gi makai digi phongdokhibada makoina Sudanese military ga coordinate tawraga plane kai khibadu gi matangna I pau longna bonari amadi plane adu da kana kana tongkhibagi haibadu khangdokna ba honari haidi plane kai khibigi thawdo odu Sudan gi national amadi Russia gi miyoi ani yauna plane adu da tongkhiba miyoi punama shira haidi Saka ngamkhai lonaba malha area da plane adu kaiduna takhibane hari makoina Il Pasar city tamna sakhiba lambi da thawdo da thokhibane hari Il Pasar city asi western Darfur region da leriba army na control toriba amani hari April thadagi attack sathaduna lakli RSF na phungdokiba world gi matungina di plane adu da yawba black box amadi document sing adu sistawre hari thawdo thokpam adu dagi viral oikiba footage ta RSF ki lanmi singna plane adu ati akai marak ta leblaga laibi gi saktam utkhi hansu pau sida makhata na phongdorakli tenta na to pa man junta na KNU gi headquarter drone attack tokre hari ngase angan matam da Myanmar military junta gi drone plane singna Korean National Union gi headquarter da attack satakre haina KNU gi spokesman amana phongdokre Tentang na sumna thamjaram ge duga hausiko ina di mayam pau si matang sa lusenjarage masum mayam pun anawba update ngamina sena channel sigi makai degi sumyang pham na makhata na thamjari mayam pun anawba update ngamina si